Manipur Top 20 News na tungan ba wala source hindi ko charga matamatang di oiba maru oiba ipaw sing patukan khangam jai ahang pawda Bharat ki President Draupadi Murmu na numit khongchat ki oina Manipur lak matamda kuki gi rup sing unam rehaiduna kuki gi myoi sing nangdom pomduna lehore Manipur gi nupi lan gi thoram pangthok lamna matungda senapati da sakhiba matamda amadi mafum aduda thoram sing pangthokpada kuki gi lup sing yaroi haina haidurakle hairi Makata pada Imphal West District ki Sengmai Police Station ki manung chanba National Highway number 2 ki Gangla Tongbi Kaithelda nga yon binupi ama mahak masamaki ngayon phammakda masakhang daba mioi amana mangak samda thang len batana tana makokta nungthang na thomduna hakna ba honam le hari thagdu asi haukiba lebak pu numit ki angan ba ayuk pung manga ga makhairom tabada thokibani tang na thokpa tamthirba thagdu aduda soklabi ngayon binupi adugi maming waihengbam mani leima chahi nifu kawi mahak Bisnupur District ki manung chanba kumbi mayai lekai ward number taruk tagin hari mapura bagi maming wahengbam mani tomba kawi mapura bagi lona makoi anima kanga tongbi kaithelda nga gi dukan phamdun leibani hari thokriba thodu adu angan ba yukta mapura bana chathokringai gi tanjada sakhangdaba mioi aduna changlaklaga nga yonduna hingnabagi lanphamda sintha pangduna laklibi mani leimagi mangakta thang macha amana mapum ani thokna lelaga matung amuk hanna nungthang amana makokta tholambani hari thagdu asi atamna mani leimabu sirasanu haiba maongda chathakiba taongni thokriba thagdu adugi matangda Sengmai Police Station na case ama lakhut pagalona thagdu thopam adudagi thang macha amaga nungthang amaga phangba ngamkhre laibaktiba thagdu aduda soklabi dupi adu hoksik yamna ruba fiumda langolgi sija hospital da pokatuna laikanari hari ngasi numidang mahaki makoki saukta operation amadi pangthokre adum oinamak hoksik phawda mahak wakal tarna leiri hari thokriba thagdu asiga mari lenana Sengmai Police na singnaba mio ema phagat kibagalona makatana wahang pahangge thabak kana chathari adumapu nupi asibu kanana kari maram gidamak asuk yamna minung silaitana hanama honam lebeno haibagi chap chaba maram di khangba ngamji hari nupi adugi masagi potpham maktada sirasanu matagum thangna lenba amadi nungthangna thomlamba matung sakhangdaba aduna nga yonbagi asit pasel kharasu puduna chakhibani hari ningsingba yai chahi khara asida Manipur su nupi ingangsingda miot minei chathabagi thawdok kya toina chathapa thengnare masigi damak lenga ki maiki dagi akhanaba minungsigi oiba police force amadi while sangna chingba thawrang tarokli adubu hauji phawi oinadi nupi anganga chathaba criminal gi thabak singda chenaba sing charak piba haukhrabasu thawdok sigi thokpagi chang hantarpagi mami tadi hari paromdana India lengakna yelhumi dagi illegal immigrants singna hena loinai khukyo International Human Rights Day gi mangonina haukiba lepa pako numit ki numitang pung taraga minute nifu ta matamda khamen lokta chinkuki narco terrorist singna automatic weapon singna atat akham leitana kapsiltuna miyamda mi paiba pohon kiba thaong yaning thawong asigi pakum lengakna pigadabani haina kondrapam kendra youth organization khukyogi chirol amana phongdorkli kondrapam esigi nongsum uyung pokpi miyamna thawdu asigi matangda record tahuba amadi tahubuna nongmai round chahum hena kapsilkiba ngakningai leite center lengakna home ministry gi tungan tungan bamioi kaya tharak padanatna prime minister Narendra Modi fawba laklamduna peace process tawba haukrabasu ngasi fawba jinkuki narco terrorist singdagi khulaising lakhotabasina takpadi matam khara themduna thamlaga mapangal hena kangkhatnaba thoksil yatpani haina lawi ngasi fawba center lengakna yelhumi miyamda namfuda miyamgi chin mena ba hona batanatna ngakthi chaptuna thamlibasi yelhumi sing maru oina muthatlaga center lengakna tawnimata tawba yaba illegal immigrant sing hunda hange haibaga pangkakni lepa asigi President Draupadi Murmu bu laklibasina chinkuki narco terrorist singa makoi mapangal kanna lairi haina paujel piribra haiduna lengakna pakum pigadabani makatarpada Indigo na airport singda khudongcha daba mayok nakhiwa passenger singda lupa lising tara gi voucher pigadawri ha asigi ohumdagi manga phawgi manungda lepa asigi tungan ba airport singda Indigo gi flight cancel tawbuna maram oiraga khudongcha daba kaya mayok naduna lekhiba passenger singda airline asina lupa lising tara gi voucher piragani haina lauthokre airline asina phongdokibada khongthang asina flight cancel tawba amadi mi chinmana maram oiraga airport singda pung kaya khudongcha daba mayok naduna amasung yumda hanba yadana chatpham khangdra lekhiba customer sing aduda compensation oina tengbang pinaba honabani Indigo gi voucher sing asi piba matam adudagi paraga chahi ama Indigo gi flight singda sinaba yagani haiki Indigo na makha taraduna hauji phawda cancel tokiba flight singi refund ayamba pitokpa loikre lemhoiba singsu atu matamda pitokna honargani travel platform singi damak kuthangda flight ticket kakiba passenger singi oinasu refund gi thabak thoram sing packet pahawe adubu aikoi gi system da haiba passenger sing amasigi mapung phaba warol sing leitabana maram oiraga khudongsa da map narbadi passenger singa customer.experience@go.indigo.in da Chirol Hobby Uhairi. Pakistan ki hanagi spy chief chahi taraga marigi kaisum sangda thamnaba while pikhare mayam karigino yengminasi taminasi Pakistan ki hanagi spy chief oiramba
Vice Mahitpu military court amana chahi taraga mari kaisum sangda thamna ba warep laukre leipaki aron athup kyabu khongoi nei amasung politics da kuthingchile haibagi maralda hanagi spice chief asibu chahi taraga mari kaisum sangda thamna bagi while pikibani kaisum sangda leiba leipa adugi hanagi prime minister Snan Khangi makhada kumja 2019 dagi 2021 faw Pakistan gi inter services intelligence ISI agency bu luchingkiba hanagi spice chief Vice Mahitpu military court amana kaisum sangda thamna ba yatang pikibani Usman Khan yamna naksinaba misak ama oiriba hanagi spice lusingba Vice Mahit asi hanagi Prime Minister Usman Khan ga kumja 2022 da pangtukpa no confidence vote lounabada maithiduna Prime Minister oikiba tokibadagi nanna thabaktagi kothakibani ahan boina ISI chief asibu court martial tokiba loina mahaki lawyer na while asigi mayakta appeal chatanaba tharang tokibani Mahit ki lawyer na mahakpu chada lising ama mara laite hainasu phongdoki amaromdana yamna nungaitaba thodok amada Wagi matamdadi anai laing sang amadi school nursing basing asi tangtokuna chali hai adubu Myanmar hunda lamina hospital amada air strike ataduna mioi kuntra gamari hat kre hairi tha sida pangtok kadariba mikhalgi sem saba amasung ngak semagi thorang amada Myanmar military na hospital amada nongtaktagi landa chathabada mioi kuntra gamari si kre hairi Myanmar da civil war thokuna leipa aduda tangdu leita adaba phibam sing mayong padagi Myanmar hunda lamina lengaki mayakta leipa ethnic rebel singbu laksinabagi padamda Nongtaktagi landa chathabagi chang nongmagi hengalakpi Myanmar lamina military jet sing sinaduna Bangladesh ka ngamkhai thangna leiba Western Ragaum state ki Roku General Hospital da ngarang nongtaktagi landa chatharkibada health worker yauna mioi kuntra ga mari hatkibani hairi waihuong koba health worker amana phongdokibada thawdok adu yamna hiningai gi masak oibatanatana unda lamigi tamthireba landa aduda mioi kuntra ga mari sikre haibadu tasengle asiba mioi sing masing hengalakpa yabagi oithokpa leibaga loinana tamthireba landa aduda mioi marfu asok apan hankre hairi ngarang chatharkiba tamthireba landa aduda hospital adugi ground mamangda mioi kungi asibu haksang sing taba uki hairi Arakan Army AA na mapung fana kudum chansinduna leiriba Rakhine State asi Democratic Luchingbi Aung San Suu Kyi gi lengak tukra matungda military lengak pair khraba matamdudagi ethnic minority force ama oiba AA gi mapangal kangkhalakibag loinana Myanmar hunda lami amasung AA gi marakta chauna ungkhanaduna laikibani hairi makhatarpada kukijo luchingba singi khongthang munna khantabna chungani World Metis Council WMC gi Secretary General Yambem Aruna Kuyekpiduna Thadok Bachirol Amana President Draupadi Murmur Tarano I haina Phongdok pagalona Kukijo lusingbasingna thangliba khongthangsing asimunna khantabana chungani haina phongdorakle Cherolsina WMC na hai Kukijo lusingbasingna maiteibu anti-national amadi separatist ni haina uhanaba honaduna India lengakpu pelhanaba honariba asi WMC na munna khangi lamdamsida operate tawriba Kukijo gi element sing asi control tawnaba India lengakta WMC amadi CSO singna taksin khiba laikre hairiba thabak asi pakhala matamdata ITP sing asi makoi gi memda hajinama ngamgani adubu ITP sing hojik phawba mayum da hajinba ngamdriba asi highway singda kihan khanghalakliba amadi Kukijo group singna khulai paituna chatharakliba thong sing asinani haibasi mayek senglabani masida WMC na Kukijo luchingba singda ningsing haninglibadi Chochampur amadi Morel chingbam phom kya da maitai gi yum kya thugaiduna amadi maithaduna crisis tokhala phawda Maitai community na thajaba thamlaga loinana tangdu leitaba hajilakani khanna thabak tawri haibasini miyamgi yengduna Kukijo luchingmusingna makhoigi khongthang asi amukhana khanthaba chungani separate union territory gi damak demand asi lamdamsida leiba indigenous community amatana yaba ngamloi victim card putoktuna drama sanabi muhutta thamoi singna chongthortuna constructive dialogue ki khuthangda tangdu leitaba hajin hanaba thengnabada WMC na matam chupada mating pangnaba amasung saruk yaraba sem sadun lei matam pungnamakta WMC na Manipur gi unity ngakna tangdu leitaba hajin hanba amadi tunglam chakki lambi haibasigi wakalonda thabak tawkigani hairi video asibu pawtumbada soiki lankiba yabasu ngakpigani amadi sine asibu subscribe tawbigi damukta thagappa phongdoksari tung koina miyamgi siba tawba ngamba oijage